Akanba nong amasung un tabana maram oiduna Afghanistan da miyoi humfuga mathoi sikre chama hena sokli. Haukiba numit humni asida Afghanistan gi mafam ayambada akanba un taba amadi nong chubana maram oiduna miyoi humfuga mathoi sikre loinana chamaga tararom henbana asok apandangkre haina leibak adugi Disaster Management Authority gi maikedegi fongdorakli. Disaster Management Authority Wangangloi Yusuf Hamad na fongdorakpada Afghanistan gi province Kuntraga Marida leiba yum chamri ga yamkai nipan hena sokapanangki loinana sasan kayama susyan ki hairi hauzik fangliba sibagi masing asi makhata na hengalakpasu yari haina fongdorakli Afghanistan leibak asi ainga gi khwadi wangba amasung nembagi thodukna yamna chaitheng piriba lam amani adumaktada ka hena untaba amasung nongkana chuba maramna khanghaudana ichau thorakpadagi asi anagi thodok asi thoklibani Ningsing bayabadi kumja lising aniga kunga marida nongju tha ngai hawbada ngai ringaida first flood thoklokpadagi miwai chahum lom siba laikhrabani natural disaster na piba chaithenga sikhakta natana chahi kaya kanglup masel hana shunabagi thodukna leibak aduda economy gi oiba hiram kayada sothana leiri omang yan thatpasu achauba ainga sagi khul khal thugaiduna maruina ichaw amadi sabagi chang hengat hali loinana ingbagi matamdasu ka hena ingbagi fibam ama laklibani Afghanistan gi manung hanjinba mafam singda yum singadu ayamba laikom takhatlaga saba maramna akanba untarakpa amadi ising achaw thorakpa matamda kanba ngambagi khudung chaba yamna leitabani amaromda leibak adugi nongpok thangba province sing asisu akanba mawongda yuha hakraba matungda hanagi fibamda hanjina bahonabada achawba awaba ama mayuk naribani